Manipur top channel gi maikei maru ebi ipausing miyamna thamjari ahanbada Mamta Banerjee na BJP RSS attack tokre akhoi masil gi marak thugaina bohonari Center da lengak pairiba BJP amasum RSS na akhoi masil gi marak thugaina basili maramaduna miyamna sandi oina amato oina laminabagi wakhalo lehenba mathok tai haina West Bengal gi Chief Minister Mamta Banerjee na phongdokre mangna makha taradun hai majority amasum minority community singna amato oina thabak tominaduna amanama bu mating pangnaduna hingminaba mathok tai maramdi hauji BJP amasum RSS na aranba campaign sing satduna akhoi masil gi marak singsep thana West Bengal state ta kana sili magna Murshidabad ta thoki bi hingsa gi thawdo du buning singladuna magna hai BJP amasum RSS na divisive policy sanaba amadi tuan makanglup masil aranba yumpham yaudaba towa sandoktuna kanglup masil khatna hanbegi thawdongni BJP amadi masiga chatminari political parties sing hojikti West Bengal da phong asabu lakli maru oina RSS na aranba campaign sing West Bengal sathaduna West Bengal si maseta na thugwaina bonari adubo Trinamool Congress lariba makai di BJP amadi RSS ki thawong sing West Bengal da khak sathaloi maram maduna West Bengal da lariba miyamna amaga thajana ba thamduna BJP amadi RSS na insiliba thawong sing asi khak iloi majority amasu minority community sing na punna saminaduna makhoi masil ngaklo pinagadabana ki mangna makhatana hai BJP amasum RSS na Ramnapmi Thauramasi Kudong Sabalotuna West Bengal da Mai Sakna Taurangli Adogo West Bengal Gimisa Miyamna Kana Yetliba of Amendment Act 2025 si Lana Sandoktuna Trinamool Congress Government Ministry Matakta Misa Miyamna Irang Hole Haina Waral City Maram Asna West Bengal Gimiyamna BJP Amadi Masika Satminari Party Singna Siliba Tauxila Sida Tazaridabane Kariguma Tauxila Sida Tazaduna Miyamna inba tarabadi West Bengal soidan asoba riot amu thulokani maramdi West Bengal nakpak tana thugai bhaibisi BJP amadi RSS ki panamama oiduna lakli hena mangna phongdoki West Bengal da Trinamool Congress na lusingba lengak lariba makai di miyamgi punsi lantum amadi dignity ngaktuna thamgana hena mangna phongdoki hena su pauks ta makatarakli Makasa tarak poina pausal pausi editorial ma'am na thamjagi apamba aningba lambi da khong thangjinarakuna ikai ki mapan thokpa haibadu wari ngasi gi maikei kyadigi humjilakliba culture gi lam yauna sathiraba sawam singi marakta manipuri nupi singna lawgudaba phirepta puning singsinba darka lairi nomunomi ising isang hengalakliba satellite channel singasina wakhal tajadriba hogolakliba naharul singi wakhalda piriba saithing singasi makoi bu lamjing lamtak piriba ahal singna munna naina phamthui Satellite channel asina hauziki science na sakolakpi matungina mekup khudingi ahongba lakliba malemgi phibambu khudak ki oina pau sandoktuna miyambu mikup nam singna lehali masina khunai political amadi sakot khongthangda oirabasu hiram punamakta miyoi kanglup khudingda kanaba kya marum piri masigi kanaba sibu mafam matam sana sijinaduna kanaba singa sibu kaidongai risu lana sijinapam tokti dakala maromda kanaba kya sigi marakta Masing lakngamdraba internet ki channel singa si yenglurabadi pungning asi asuki matik nungsiningai masa oiri ngasi Manipur amadi masiga naknaba mafam singda phangliba entertainment channel singa si India na ayamba dominate tawri masigi mathakta India sisu amuk western culture na lakhat piduna matau tamba khara henjili haibagum asuki matik lebak masa tadaba phibam da lairi sakholiba miyoiba ama oina hinglingai punsi mate khara asida ningtamna kanagi sumakha ponana hingjanabagi lambi ne madi kanagumba misa amana mahaki personal oina tawjaba thabak khudam oina phije saksada bu oirabasu madugi matangda atopana khut thingjinbigi hak leiti haina habiningbai masisu pumla lale haiba makti yadi kana gumba mana takthuragli thabak thong aduna atopada ka hen akaiba pidaba tarabadi maduda yengsinduna ngangna bigi atopi hak laiti adubo matang sida panjaning madi western culture amasum Indian culture sidi Manipur culture gi hiram amataga manadi pum toppa posa amamami amana amagi matakta ngangna bigi hak laiti haiduna su khunai yoeba apun bigi palasibu namkhaiduna iningi khatambadi asumba thong roi culture ni ki kana ba saktam gi marak sida turoi ngaroi lepliba Manipur gi culture si kayam kuina khangduna leiba ngamkhigani aikhoi khongpham chetna lep ngamhodaba taragadi saktam singna humsinduna humkhiduna Indian amasung western culture gi irol nungda lukhi waibisi masana tarapu ophamni maram aduna tanpham sida aikhoi gi kari mathau tau bat tai habisi puna khangminaba matam hoire
मालेम अमदी इंडिया की तुआन तुआन स्टेट सिंगी फिजेट लाइटिंग चाक्सा युथक अमदी कल्चर गाउदुना अखोई इसागी लैजरिबु खुदिमक तुंगोइनना थमलगा मितौ तंबिगी सतनबी अमा लैरिबसि पुनमक वखल खंथमिनबा मतम ओइरि नत्रबदि वेस्टर्न अमदी इंडियन कल्चर न सपुकन हुमजिलकलिबसिना अखोई सतनबी इरोल नुंग लुखिबा बिसि खुदना लांबदा फंगबगा सब मानरबने ngasi sakhiba matam amuhana halagaroi akhoi mangkiba culture amuhana semgatpa haibisi matam sangmadana tana madugi thaudang karana lobigani ngasi gi mirol asi isagi satna lonsat lining laisul yauna mamal yam laba culture gi tuan tuan ba tang laba machak sing tungoina thambagi satnabi ama laklibasi thadona ba khonamina basangi साइंस की तुआन तुआन टेक्नोलॉजी ना अवांग थाकता सखोट खरबसु लमदम अमममगी मपा मपुन थंबिरम पुंसीगी थादोनब याररोइदब सतनबि क्यासु लैबनि मदुगी सुमथक्ता पिख्रब मतममगी कंगलै पाक ngasiगिना मणिपुर हाइना ममिंग ओनख्रब लमदमसी सही लिसिंग अनिगी पुवारिग सगुनदुना हगोलगलिबा सिविलाइजेशन मनी इपा इपुसिंग हौजिक ओइरिब साइंस की टेक्नोलॉजी सिंगसिगा सब मानना मतम मदुदा मीते इपा इपुसिंग पांगथोलम थबक थोरमसिंग एकोइना काउथोपरि सुमलोइ मकोइना पांगथोलम थबक थोरमसिंग अमदी मकोइना लासनदुना थमलंबा पुयागी वारिसिंग ngasisu aduma sumduna lairi lairik haitaba ipa ipusiंग thambinamba wakhal lawsing asigi mirolna सिजनब ngamdri haibisi kaudaba phagani amaromdasu india gi khunai sigi lusing mani haina masana haijariba miyoising sina satliba lamsat amadi thangliba khongthang adu khunai sigi mayokta satnabi gi wangmada lairakpana ngasidi khunai sigi miyam mana apamba lambida khong thangjinaraktuna ikai ki mapan thokpa haibu oiri ngihak leitana facebook page tamani social media ri imung manung puna yingminaba तामिनबी यादब वीडियो क्लिप सिंग थगलक्तुना खुनाय सिगी लमचत अमदी खुनाय रुन लेखा तारे मसी पुनमासी करीदगिनो हाइब ताराबदि लुसिंग बसिंग आपपत खंगना खोंग थांगलतबिगी महिनी हाइबसी काउदो फै मियामगी लुसिंग ओइरबदि लुसिंग बमगी लमसे सजत सकदबनि हाइबसी मतम पुनमक्ता काउदब फै हाइब पाउजल पाउसी एडिटोरियल म्यामना मरकथना स्पेशल कंटेंट मैंने थमजरी मकासा थरक पोइना तो पापाम हिदाक मनागी पोलम ख्वाइदिगी यामना सिजनब लेबाकसिंगी मनुंग इंडिया सु अमोइरि मालेम गोइना मसिंग याम मखल कयागी हिदाक मनागी पोलम सिंग सिजनब लेबाकसिंगी मनुंग इंडिया सु अम ओइ हाइना रिपोर्ट अमन हाइरि रिपोर्ट असुगी मतुंगिना टोबैको टैक्स तगी लेबा सिदा सही अमद लुपा करोड़ लिसिंग 63 हेना जनरेट तबंगमली अदुगा सही इंग्लिश ngani ga kunga mari kunga manga da hidak mana gi polam sing season na to na bigi pekhat pe yaba program sing na maglupa crore manga allocate to khiri harm reduction researcher oina greece ta laidiba professor dr constantinos Farcelinos na phungdok khibada malem da maiku season ba miyoi billion 1.2 hina laidi adubu india amasu Brazil gumalebak sing risk reduction strategy engage tongna bigi khutong saba sing namta duna thamdi micro seasonary bising asina mang tak pige masum khu haksang ka hena sokloidaba makhal gi alternative sing seasonana bigi haksu deprive tawduna mat piri haidi malem gi oina world health organization WHO da thajaba thambagi mogong amala pasi reevaluate tarokpigi phibam amada sangsilakli masina maram oiduna Russia Hungary Argentina na singba leibak singsu organization asidagi khongpam handok ningle masina India gumba leiba amadadi yamna singnaba ma oiri haki India hari baleba si HIV AIDS crisis ki matangda affordable generic medicine sing pi nana ba phongdok narakhiba multinational pressure sing gi mayokta aset pa khongthang aloinana course of action makhada thabak lawki balebangni amasum India gi polo campaign su local innovation amasum community na lusingba outreach program khada mapung phana mai pa na sangsin bangamki covid-19 gi matam nu suleba sin masana masagi oeba digital vaccination platform sing develop tawjakhibadanatana vaccine equity pi na ba malem gi oina trans weber lakthukiba matam na su makok thongba leiba ama oikhibani haina phungdokhibani haina su pausta makhatana phungdorakli makasa tarak poina to pamaruiba paukrana Mara labor Miyoising Puthok haina mairagi release a creek. Tasiki Taragom the judicial custody the Lakidaba, Queslam Sanazov allies Ibungogi, Mishi Shigi, judicial custody the Lakidaba Maramna, Mishi the scenery official singimatata, mother case registered Togun FIR Pangata Benhabo, Khollao, Lauraduna, Lamno Kaitil, Zin Sinduna, Mairagi release a creek. Zin Manipurgi governor as a Kumar Balad Numit Manganiki Matam Mishi Shigi Taki Bado Haying Shuragani, Haying Manipur Lajiba CSO Singapuna Kanaduna, Karamba Makal
karamba makhataba khongjang sangsingani haiba khanaragani haina misi isiga mari lena semkiba GAC ki convener wai nungsi tombina phongdorakli haribo apam singrang misi isigi matana semkiba GAC na lamai khelda miyam gi oiba mairagi khongsat ama satuna PNW gi Khollao kya lauduna sangsingkiba khongjang da phongdokkibani Panba yabri haukiba April 13 GAC ki miyutsina Manipur ki governor da pisin kiba memorandum mamada misi isi judicial custody da laikidaba oibana CNRI pu official khudima ki mathakta FIR ama register tauduna makhoi ki mathakta high court ki judge natragana Puthok judge mana judicial inquiry athubra tahongadabani case asi CBI da sinaraga investigation tahonbigo misi isi ki asengma langjun puthoknabi gi lambi ama oina asi baksang ki postmortem tokiba dugi raw report amadi video footage athupu matamna GAC amadi imung manung sinagadabani lehauri ba sana jawbi ki loina bi amadi pikliba masagi khalaga ma ki imung manung da compensation oina ex gracia pigadabne amadi imung manung da lenga kisana wa hapkadabne haba demand kya thamkiba laikhrabani atopa pawm accident ama lekidri national highway kuntraga taret imphal jidibam lambi gi nungba police station ki manung sina leiba rengpang ama sum nungba tainaba leiba mapam amada ngara nungthil pung taruk lom taba matamda auto car accident thokuna miyoy ama sokpodagi lekanaba ngamdana lekidri pausina hai accident adura lekidraba miyoydagi maming singphire gangmai se humfuguni to apokpa gangmai koi amasum tajai khoipu kekru naga area dagini haiba Miyoising awang khulgi masagi alto car du thauraga nungba tamna mayumdagi satkibagi lambi rengpang amasum nungba ga tainaba mafam amada soibadagi lambi nakal da leiba lokhada foot sani rom ontharaga lairab thenaki kunja singna thengnabadagi kudakta lokhatuna yengbada thawdo thokpham atumakta laikanaba ngamdana laikidabani hairi Lushilak point tentak pe headline mana parliament sugi matana home minister da wang hangnaba lottery da ming yorok business list gi kakhalaki Manipur gi miyam na ngasi phawba samam nadun leriba suspension of operation su da leriba lalhobu singi matangda parliament union home minister star question hangnaba lottery tawba da ming yorok business ki list gi lakhoki butik wang hamgi khudong saba phangkedi asiguma thawong si MPM gi privilege matpani haina inner Manipur Lok Sabha gi MP angomsa bimol akoi jamna phongdokre hari atopa pawmna Karnataka gi hana gi DGP Bengaluru gi masagi yumda singna phangkhre Karnataka gi hana gi Director General of Police DGP Om Prakash ngasinumi yung matung ma ki mayum singda phangkhre mayumdagi Maki masan pan thagalapo wakata yumpham oiraga FIR ama register tawragani haina senior police officials in phongdokri pawgi agency ANI da huangang wada Bengaluru additional commissioner of police is Vikas Kumar Naki akhoi gi hani gi DGP amasum IGP Om Prakash Sibi gi pawdu numiyungba matung pung mari makhairom tabada phangki maki masan pan pau hangkhre amasum thawdo gi mayokta makna wakat ama piraklagani amasum madugi yumpham da FIR ama register tawragani hari Amarom Bihar ki West Samparada Police Constable Mahaki colleague na kaptuna hatkhre Bihar ki West Samparan district police constable ama Mahaki colleague ama na nungoi na kaptuna hatkhre na official singna phongdokre laikidraba constable du gi maming Sonu Kumar Kawi Kaimur district hini haina phongdokraduna official singduna ki 21 aduna Sarabjit Kumar Kawi Bospur district gini amasum Sabarjit pu constable ni haina phongdokladuna makhoi naiki makhoi ani mak West Samparan gi district headquarter town oiriba battalion da liba police line da posting dabani permission wangang roduna deputy inspector general of police Samparan range Harkisho Rai naiki thawdo du ngarang midang battalion police lines thokibani karigmu wapum kharadagi mari tongnarakibagi matung Sarabjit na Sonu Kumar bu muhaki service revolver na kapkibani haina phongdokladuna mak naiki thawdo du Sonu Kumar khudakta siki hari